ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯀ꯭ꯂꯥꯁ 12ꯒ ꯂꯣꯏꯁꯤꯜꯂꯛꯄꯅꯦ꯫ ꯑꯩꯁꯨ ꯀꯣꯏꯕ ꯂꯥꯡꯕ ꯉꯥꯎꯁꯤꯟꯅꯕꯗꯤ ꯐꯖꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯠꯂꯦ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯛꯄꯒꯤ ꯏꯁꯥꯁꯦ ꯋꯥꯏ ꯈꯪꯁꯪ ꯁꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯍꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏ ꯈꯪꯗꯦ ꯄꯥꯗꯦ ꯈꯪꯗꯦ ꯏꯁꯥꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯦ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯗꯨꯅ ꯀꯣꯏꯕꯤ ꯂꯥꯡꯕꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕꯅꯤ꯫ ꯅꯣꯡꯃꯅ ꯑꯃꯗ ꯅꯣꯡꯃꯅ ꯑꯃꯗ ꯑꯁꯨꯝꯅ ꯆꯠꯀꯗꯕꯒꯤ ꯃꯐꯝ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯑꯃꯅꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔꯕ ꯀꯔꯤꯁꯨ ꯎꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ, ꯀꯣꯏꯔꯨꯔꯒ ꯂꯣꯏꯔꯦ, ꯂꯥꯡꯉꯨꯔꯒ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛ ꯊꯛꯇꯣꯛꯎꯔꯒ ꯆꯥꯊꯣꯛꯎꯔꯒ ꯂꯣꯏꯔꯦ꯫ ꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ꯫ ꯊꯦꯡꯅꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯏ, ꯌꯥꯔꯛꯄ ꯃꯈꯩꯁꯨ ꯂꯣꯏꯅꯃꯛ ꯀꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯆꯠꯅꯕꯤ ꯑꯁꯤꯗ ꯌꯥꯎꯗꯨꯅ ꯅꯨꯄꯤ ꯀꯌా ꯑꯃꯁꯨ ꯀꯣꯏꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯒꯇ ꯂꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 12 ꯍꯦꯛ ꯂꯣꯏꯕ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯋꯥꯠ ꯑꯄꯥ ꯈꯔꯁꯨ ꯎꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯂꯨꯔꯒ ꯀꯣꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯁꯤꯅꯤ꯫ ꯍꯥꯟꯅꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯠꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯕ ꯃꯈꯩ ꯃꯆꯥꯁꯤꯡꯁꯤꯗꯕꯨ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ꯫ ꯄꯤꯔꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ, ꯄꯤꯗ꯭ꯔꯒꯅ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯕ, ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯁꯤꯡ ꯑꯁꯤ ꯇꯥꯅꯤꯡꯗꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥ ꯑꯃꯅꯁꯨ ꯍꯣꯔꯦꯟ ꯍꯌꯦꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯥꯛꯇꯨꯅ ꯆꯥꯛ ꯆꯥꯒꯗꯕ, ꯆꯦꯡ ꯂꯩꯒꯗꯕ, ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯗꯕꯗꯨ ꯆꯥꯗꯕ ꯃꯈꯩ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯄꯤꯅꯕ ꯍꯣꯠꯅꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯈꯛꯇ ꯚꯥꯞ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯄꯩꯁꯥ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯄꯥꯝꯃꯨꯔꯛꯏ꯫ ꯍꯥꯟꯅꯅ ꯉꯥꯎꯁꯤꯟꯅꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯄꯩꯁా ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯗ꯭ꯔꯦ꯫ ꯏꯁꯥꯅ ꯇꯥꯜꯂꯒ ꯄꯩꯁా ꯇꯨꯡꯁꯤꯜꯂꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ, ꯏꯁꯥꯒꯤ ꯏꯔꯅꯥꯏ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯀꯣꯏꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯄꯤꯕ ꯒꯤꯐꯁꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯃꯈꯩ ꯂꯣꯏꯅ ꯂꯩꯕꯤꯅꯤ꯫ ꯎꯅꯕ ꯆꯠꯄꯗꯁꯨ ꯄꯩꯁꯥ ꯁꯤꯀꯤꯗꯤ ꯄꯥꯏꯗ꯭ꯔꯒ ꯁꯦꯟ តាꯟꯕꯒꯤ ꯑꯋꯥꯕꯗꯤ ꯈꯪꯗꯕꯅ ꯏꯃꯥ ꯏꯄꯥꯗꯒꯤ ꯂꯧꯕ ꯁꯦꯜ ꯑꯗꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯃꯃꯥꯡꯗ ꯒꯞꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯂꯝꯕꯤ, ꯇꯧꯔꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯔꯦꯝꯕꯅꯤ, ꯄꯩꯁꯥ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯕꯗු ꯈꯪꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯈꯛꯇ ꯏꯁꯥ ꯏꯊꯟꯇ ꯐꯥꯎꯕ ꯏꯀꯥꯏꯖꯔꯛꯏ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯂꯛꯏ꯫ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯝꯂꯕꯗꯤ ꯀꯔꯕꯥꯔ ꯃꯆꯥ ꯑꯃꯁꯨ ꯍꯧꯗꯣꯛꯄꯗ ꯏꯂꯥꯏ ꯂꯥꯏꯅ ꯀꯣꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯏ ꯈꯦꯡꯕꯒꯤ ꯍꯧꯅꯕꯤ, ꯏꯃꯥ ꯏꯄꯥꯅ ꯐꯅꯕ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯏꯃꯥꯈꯣꯏꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ ꯑꯩꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯕꯗ ꯉꯥꯡꯕ ꯋꯥꯔꯗꯨꯅ ꯏꯃꯥꯈꯣꯏꯁꯨ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯆꯩꯕꯗꯨ ꯂꯦꯞꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯎꯁꯤꯟꯅꯔꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯃꯨꯕꯖꯥꯠꯅꯤ꯫ ꯂꯤꯛꯄ, ꯑꯣꯏꯖꯕ, ꯀꯥꯟꯅꯕꯁꯨ ꯌꯥꯝꯅ ꯈꯪꯕ ꯖꯥꯠ ꯑꯣꯏꯔꯦ꯫ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞꯇ ꯏꯊꯟꯈꯇ ꯄꯨꯛꯅꯤꯡ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ, ꯀꯞꯄꯁꯨ ꯀꯞꯅꯤꯡꯉꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯗꯒꯤ ꯄꯩꯁా ꯂꯧꯗꯕꯤꯗ ꯏꯁꯥ ꯏꯊꯟꯗꯒꯤ ꯄꯩꯁా ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯀꯔꯤ ꯀꯔꯤꯅꯣ ꯁꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯉꯥꯎꯁꯤꯟꯅꯔꯤꯉꯩꯗ ꯀꯣꯏꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯕ, ꯌꯨꯝ ꯄꯨꯕ ꯍꯩꯒꯗꯕ, ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯩꯒꯗꯕ, ꯏꯪ ꯇꯞꯄ ꯅꯨꯄꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯀꯣꯏꯔꯣꯏ ꯈꯜꯂꯗꯨꯅ ꯁꯦꯟ ꯇꯥꯅꯕꯒꯤ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯕꯗꯒꯤ ꯑꯩꯁꯨ ꯑꯣꯛ ꯈꯔ ꯂꯣꯏꯕ ꯍꯧꯔꯦ꯫ ꯑꯁꯨꯝꯅ
ꯄꯩꯁꯥ ꯃꯆꯥ ꯃꯆꯥꯗꯒꯤ ꯄꯩꯁꯥ ꯑꯆꯧ ꯑꯆꯧꯕ ꯁꯦꯟꯕꯨꯝ ꯁꯥꯒꯠꯇꯨꯅ ꯇꯨꯡꯁꯤꯟꯕꯁꯨ ꯉꯝꯂꯦ, ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯃꯤ, ꯈꯨꯠꯇ ꯁꯦꯟ ꯋꯥꯠꯂꯛꯇ꯭ꯔꯕꯗꯤ ꯃꯤꯁꯨ ꯑꯃꯠꯇ ꯀꯤꯔꯛꯇꯦ꯫ ꯍꯥꯟꯅ ꯑꯩꯅ ꯍꯥꯏꯔꯨꯕ ꯌꯥꯔꯝꯗꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯑꯁꯤ ꯈꯪꯕꯗꯒꯤ ꯍꯟꯖꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯅꯨꯄꯤ ꯃꯁꯥꯅ ꯍꯥꯏꯔꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯉꯥꯎꯁꯤꯟꯅꯔꯤꯉꯩ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯤ ꯄꯥꯝꯃꯤ꯫ ꯑꯩꯅ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯒꯠ ꯇꯧꯕ, ꯅꯨꯄꯤꯒꯤ ꯃꯁꯥ ꯁꯣꯛ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯡꯕ ꯄꯥꯝꯖꯕ, ꯀꯣꯏꯕ ꯉꯥꯎꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕꯅ ꯃꯃꯩ ꯊꯪꯗꯗꯤ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨ ꯊꯦꯡꯅꯖꯔꯦ꯫ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯍꯦꯛꯇ ꯌꯥꯔꯛꯏ꯫ ꯏꯕꯥꯅꯤꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯃꯥꯁꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯗꯤ ꯇꯜꯂꯤ, ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯏꯪ ꯇꯞꯄꯇ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯏꯪꯉꯤ꯫ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯤꯕ, ꯃꯕꯨꯛꯆꯦꯜ ꯇꯞꯂꯤꯕ ꯃꯥꯅꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕ, ꯊꯥꯖꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯊꯥꯖꯔꯨꯏ꯫ ꯀꯨꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯗ ꯑꯩꯅꯁꯨ ꯏꯕꯥꯅꯤꯁꯨ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯂꯨꯍꯣꯡꯕꯕꯨꯗꯤ ꯌꯥꯔꯦ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯃꯔꯨꯞ ꯑꯃ ꯌꯥꯎꯔꯤ, ꯃꯔꯨꯞ ꯑꯁꯤ ꯐꯪꯂꯀꯥꯟꯗ ꯑꯎꯟꯄꯣꯠꯀꯤꯅ ꯏꯃꯥ ꯕꯕꯥꯅ ꯂꯥꯡꯂꯕꯁꯨ ꯃꯀꯨꯞ ꯃꯇꯥꯒꯤꯗꯤ ꯑꯩꯅ ꯂꯥꯡꯅꯤꯡꯉꯤ, ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯐꯪꯂꯒ ꯃꯔꯨꯞꯈꯩꯁꯤ ꯐꯥꯎꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯏꯃꯨꯡ manung ꯄꯨꯕꯒꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯗꯨ ꯍꯩꯕꯗꯨꯗ ꯃꯥꯅ ꯃꯔꯨꯞ ꯊꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯔꯨꯞ ꯑꯗꯨ ꯑꯩ ꯍꯨꯟꯕꯤꯒꯦ, ꯑꯗꯨꯒ ꯐꯥꯎꯔꯒꯅ ꯅꯪꯒꯤ ꯑꯣꯏꯖꯧ, ꯁꯅꯥ ꯁꯥꯒꯦꯔꯥ, ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯄꯥꯝꯕ ꯄꯣꯠ ꯂꯩꯔꯛꯀꯦꯔꯥ ꯂꯩꯔꯒ ꯄꯨꯔꯛꯆꯧ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯍꯨꯟꯕꯤꯈꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯏꯕꯥꯅꯤ ꯌꯥꯎꯃꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯨꯡꯈꯠꯂꯦ꯫ ꯋꯥꯔꯤꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯑꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯦ꯫ ꯅꯨꯡꯁꯤꯅꯕꯗꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯣꯏ? ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯔꯤꯕ ꯃꯥꯕꯨ ꯑꯩꯅ ꯂꯧꯒꯦ ꯈꯟꯕꯗꯒꯤ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤ ꯄꯥꯈꯠꯄꯅ, ꯈꯝꯕꯟ ꯆꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ, ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯑꯩꯅ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯥꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯂꯣꯏꯅ ꯌꯥꯔꯛꯏ꯫ ꯑꯌꯦꯠꯄ, ꯌꯥꯅꯤꯡꯗꯕꯁꯨ ꯑꯃꯠꯇ ꯎꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯧꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯌꯧꯁꯤꯟꯈ꯭ꯔꯕꯅꯤ, ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯇ ꯈꯥꯛꯂꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯅꯨꯄꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯅꯤ ꯈꯟꯅ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯄꯥꯎ ꯐꯥꯎꯅꯔꯨꯕꯖꯥꯠꯅꯤ ꯃꯥꯁꯦ꯫ ꯋꯥꯔꯤꯗꯁꯨ ꯌꯧꯔꯦ, ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯁꯨ ꯌꯧꯔꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯠꯇꯅ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯗꯁꯨ ꯂꯩꯔꯣꯏ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯗꯨꯒ ꯆꯨꯝꯅ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯕꯅꯤ꯫ ꯆꯨꯝꯅ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤ꯫ ꯑꯩꯅ ꯀꯨꯏꯅ ꯅꯨꯡꯁꯤꯖꯗꯨꯅ ꯂꯩꯖꯔꯝꯂꯕꯁꯨ, ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈ꯭ꯔꯕꯁꯨ, ꯉꯔꯥꯡ ꯅꯍꯥꯟꯇ ꯈꯪꯅꯈ꯭ꯔꯤꯕ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯦꯟꯕꯗ ꯇꯥꯈꯤ꯫ ꯆꯦꯜꯂꯕꯅꯤꯅ ꯃꯌꯥꯝ ꯈꯪꯅ ꯃꯕꯥꯅꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨ ꯋꯥ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅ ꯂꯧꯖꯔꯕꯁꯨ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯁꯥꯃꯛꯇꯅꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯀꯔꯤꯒꯤꯁꯨ ꯊꯥꯖꯒꯅꯤ? ꯃꯥꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯗꯤ ꯉꯁꯤ ꯉꯔꯥꯡꯗꯒꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫
ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯨꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤ꯫ ꯆꯍꯤ 5-6 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯃꯥꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕ ꯉꯝꯂꯣꯏ꯫ ꯑꯩꯉꯣꯟꯗꯇ ꯅꯠꯇꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯇꯩꯗ ꯊꯣꯛꯂꯕꯁꯨ ꯊꯥꯖꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯏꯁꯥꯁꯦ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯂꯩꯈꯤ꯫ ꯊꯛꯀꯅꯤ, ꯆꯥꯒꯅꯤ, ꯂꯨꯅꯤ, ꯅꯥꯟꯒꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯑꯩꯉꯣꯟꯗ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯤꯅ ꯋꯥ ꯉꯥꯡꯂꯕꯁꯨ ꯈꯨꯝꯅꯤꯡꯗꯕ, ꯑꯁꯤ ꯆꯥꯔꯒ ꯍꯥꯎꯒꯅꯤ, ꯑꯁꯤ ꯁꯦꯠꯂꯒ ꯐꯖꯒꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯦ ꯄꯨꯔꯥ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯏꯕꯥꯅꯤ ꯃꯔꯨꯞ ꯌꯥꯎꯃꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯀꯔꯝꯅꯁꯨ ꯊꯧꯔꯨꯒꯅꯤ? ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯔꯒ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯁꯨꯛꯊꯥꯖꯕ ꯊꯝꯂꯤꯕ ꯃꯥꯃꯛꯅꯕꯨ ꯑꯩꯉꯣꯟꯗ ꯃꯤꯔꯥꯏꯔꯝꯕ ꯑꯁꯤꯗ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯅ ꯊꯥꯖꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯀꯤꯖꯩ꯫ ꯏꯃꯥꯈꯣꯏꯅ ꯈꯪꯕꯗꯗꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯁꯣꯝꯗ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤ ꯑꯁꯤꯗꯤ ꯏꯃꯥꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅꯕ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯗꯤ ꯃꯆꯥ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯅ ꯐꯅꯕ ꯉꯥꯡꯂꯒꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯩꯆꯥꯛ ꯍꯥꯞꯄꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯉꯥꯡꯕꯗꯤ ꯂꯥꯏꯔꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯋꯥ ꯇꯥꯅꯤꯡꯗꯕꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 2-3 ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯑꯣꯜꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯑꯉꯥꯎꯕꯒ ꯄꯨꯔꯥ ꯄꯥꯡꯈꯛ ꯑꯣꯏꯔꯦ, ꯇꯁꯦꯡꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯀꯧꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯥꯎꯊꯣꯛꯅꯕ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯂꯒ ꯄꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯇꯅꯤ ꯑꯩꯅ ꯉꯥꯏꯗꯨꯅ ꯍꯟꯖꯤꯟꯅ ꯍꯧꯖꯤꯛꯁꯨ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯄꯪꯉꯦ ꯍꯥꯏꯗꯣꯏꯔꯥ ꯁꯤꯡꯉꯦ ꯍꯥꯏꯗꯣꯏꯔꯥ ꯏꯃꯥꯈꯣꯏꯗꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯑꯣꯛ ꯂꯣꯏꯔꯒ ꯇꯨꯡꯁꯤꯟꯖꯔꯛꯄ ꯄꯩꯁꯥ ꯃꯈꯩꯁꯨ ꯏꯕꯥꯅꯤ ꯃꯔꯨꯞ ꯌꯥꯎꯃꯤꯟꯅꯈꯤꯕꯅꯦ, ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯗꯁꯨ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥꯈꯣꯏꯅꯗꯤ ꯌꯥꯝꯅ ꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯃꯥꯈꯣꯏꯗ ꯇꯨꯡꯁꯤꯟꯕꯤꯌꯨ ꯄꯥꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯔꯝꯂꯕꯗꯤ ꯉꯁꯤ ꯃꯥꯡꯂꯤꯕꯁꯦ ꯈꯔ ꯃꯈꯩ ꯃꯥꯡꯖꯈ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯪꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤꯗꯣ꯫ ꯌꯥꯝꯅ ꯄꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯁꯨ ꯄꯦꯟꯃꯟꯗꯕꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯆꯟꯁꯤꯡꯗ ꯂꯣꯏꯅ ꯇꯝꯕꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯊꯣꯛꯄꯁꯤꯡꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯥꯅ ꯀꯔꯤꯒꯤ ꯇꯥꯃꯣꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯜꯂꯒ ꯊꯝꯃꯒ ꯑꯇꯣꯞꯄꯗ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯊꯧꯕ ꯐꯥꯎꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯌꯥ ꯑꯃ ꯇꯧꯖꯕꯅꯤ꯫ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯖꯈ꯭ꯔꯕꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯧꯕ ꯐꯥꯎꯕ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯈꯪꯗꯦ, ꯑꯩꯅꯗꯤ ꯆꯠꯂꯨꯔꯅꯨ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯈꯥꯝꯕꯅꯤ꯫ ꯌꯥꯎꯃꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯗꯤ ꯐꯥꯎꯗ꯭ꯔꯤ, ꯐꯥꯎꯔꯀꯥꯟꯗ ꯄꯤꯔꯛꯀꯦ ꯀꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯏꯃꯥꯈꯣꯏꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯌꯨꯝꯗ ꯊꯝꯗꯕꯤꯗ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯁꯨꯔꯒ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯅꯕ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯑꯩꯁꯦ ꯏꯃꯥꯅ ꯁꯤꯟꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯍꯜꯂꯤ꯫ ꯏꯃꯥꯈꯣꯏꯅꯗꯤ ꯃꯆꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯕꯁꯨ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯊꯕꯥꯛ ꯑꯁꯤ ꯐꯨꯟꯒꯠꯇꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤ ꯍꯦꯛꯇꯃꯛ ꯂꯩꯀꯠꯅꯩ꯫ ꯂꯩꯅꯥ ꯑꯁꯤꯁꯨ ꯐꯅꯕꯒꯤ ꯌꯦꯡꯕꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯪꯏ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯆꯪꯖꯩ꯫ ꯅꯥꯍꯟꯒꯦ ꯅꯥꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯋꯥꯈꯜꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗꯨꯕꯨ ꯈꯟꯗ꯭ꯔꯕꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯁꯤꯡꯂꯨꯔꯒꯅ ꯍꯦꯛꯇ ꯁꯣꯔ ꯊꯤꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒꯅ ꯍꯦꯟꯅ ꯐꯒꯗꯕ ꯅꯠꯇꯦ, ꯑꯩꯒꯤ ꯃꯥꯏꯜꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯔꯒ ꯃꯥꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯔꯝꯂꯣꯏ꯫ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ,
ꯂꯩꯅꯈꯤꯕ ꯊꯝꯈꯤꯕ ꯑꯆꯦꯠꯄ ꯃꯔꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯗꯨ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯁꯨ ꯆꯞ ꯃꯥꯟꯅꯍꯜꯂꯝꯒꯅꯤ ꯍꯥꯏꯗꯅ ꯈꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯩꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯔꯝꯕ ꯅꯨꯡꯁꯤꯕꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯗꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯗꯣꯔꯛꯏ꯫ ꯃꯇꯝ ꯈꯔꯗꯤ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯅ ꯏꯁꯥꯗ ꯂꯩꯅꯥ ꯄꯣꯛꯄꯒꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯆꯨꯗꯨꯅ ꯏꯁꯥꯁꯤ ꯑꯉꯥꯎꯕꯒꯨꯝꯅ ꯂꯩꯖꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯥꯎꯊꯣꯛꯇꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯔꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯗꯤ ꯆꯠꯈ꯭ꯔꯣꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯤꯕ? ꯏꯔꯟ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯑꯩꯒꯤ ꯑꯣꯏꯔꯒ ꯏꯔꯟ ꯄꯨꯝꯕ ꯅꯪꯅꯁꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯔꯟ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯃꯤꯒꯤ ꯑꯇꯣꯞꯄꯗ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ꯫ ꯑꯗꯨꯒꯗꯤ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯑꯩꯅꯁꯨ ꯐꯔꯦ ꯀꯩꯅꯣ, ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯅꯁꯥ ꯅꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯂꯤꯕ? ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯉꯥꯎꯁꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯊꯦꯡꯅꯔꯝꯕ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯟꯊꯣꯛꯇꯨꯅ ꯊꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯀꯌా ꯑꯃꯁꯨ ꯑꯩꯅ ꯃꯤꯔꯥꯏꯔꯝꯂꯒ ꯅꯪꯕꯨꯇꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯃꯈꯩ ꯏꯟꯈꯤꯕ꯫ ꯑꯗꯨꯒ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ ꯑꯩꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯅꯪꯅ ꯐꯥꯎꯕ ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯠꯂꯝꯕ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤ ꯀꯅꯥ ꯑꯃꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯀꯅꯥ ꯑꯃꯇꯁꯨ ꯍꯟꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯧꯗꯦ꯫ ꯌꯦꯡꯁꯨ ꯌꯦꯡꯂꯔꯣꯏ꯫ ꯏꯃꯥꯈꯣꯏꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯃꯥꯈꯣꯏꯅ ꯄꯥꯝꯅ ꯊꯤꯔꯛꯄ ꯃꯃꯧ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯅ ꯂꯧꯒꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯇꯤ ꯃꯁꯥꯅ ꯃꯔꯥꯟ ꯌꯥꯖꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯁꯨꯠ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯁꯨ ꯍꯥꯟꯅ ꯅꯨꯡꯁꯤꯔꯤꯉꯩꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯀꯞꯄꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯞꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯇꯥꯠꯀꯤ ꯅꯪꯒꯤ ꯇꯧꯁꯤꯟꯅꯕꯒꯤ ꯈꯨꯀꯞ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯤꯅ ꯆꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯗꯕꯤꯗ ꯐꯨꯝꯗꯨꯅ ꯂꯥꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯨ ꯄꯦꯟꯅꯕ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯩꯕ ꯐꯪꯖꯕ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯎꯔꯨꯝꯗꯨꯅ ꯆꯥꯛꯂꯛꯄ ꯃꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯄꯣꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯒ ꯑꯁꯤꯃꯁꯨ ꯑꯩꯅ ꯍꯥꯏꯈꯤ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯎꯈ꯭ꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕ ꯃꯔꯨꯞ ꯋꯥꯠꯍꯧꯔꯤꯕꯒꯦ? ꯏꯔꯟ ꯂꯩꯔꯤꯀꯥꯟꯗꯅ ꯑꯩꯒꯤ ꯑꯣꯏꯕ, ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯀꯔꯤꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯈꯟꯕꯗꯒꯤ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯝꯕ ꯃꯔꯨꯞ ꯌꯥꯎꯒꯗꯕ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅꯗꯤ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯥꯡꯕ ꯆꯩꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯄꯛꯂꯅꯤ꯫ ꯑꯃ ꯍꯥꯏꯔꯕꯁꯨ ꯂꯣꯏꯅ ꯄꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯟꯗꯦ ꯍꯥꯏꯕ ꯁꯤꯃꯇꯪꯗꯤ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯗ ꯅꯪꯅ ꯊꯥꯖꯕꯤꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯦ꯫ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯇꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯦ, ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯗꯨꯅ ꯏꯁꯥ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯉꯣꯟꯗ ꯆꯦꯟꯒꯗꯕ ꯅꯠꯇꯕ꯭ꯔꯥ? ꯑꯩꯉꯣꯟda ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯇꯣꯞꯄꯗ ꯆꯦꯜꯂꯒ ꯑꯩꯉꯣꯟꯗ ꯀꯔꯝꯅ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯜꯂꯤꯕ ꯑꯗꯨ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅꯕꯨꯗꯤ ꯍꯥꯏꯔꯛꯆꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯨꯕ ꯎꯔꯨꯕ ꯅꯠꯇꯦ꯫ ꯁꯣꯏꯕꯗꯒꯤ ꯆꯦꯟꯒꯦꯔꯥ, ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦꯔꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯈꯪꯅꯗꯕꯤꯗ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯐꯥꯔꯒ ꯆꯦꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯦꯟꯅꯕ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯐꯣꯡꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ
ꯅꯪꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯅꯪꯅ ꯍꯥꯠꯈ꯭ꯔꯕꯅꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯒ ꯅꯪꯕꯨ ꯑꯃꯨꯛ ꯀꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯌꯥꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯥꯎꯕ ꯍꯪꯉꯤ꯫ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯀꯞꯄ ꯂꯥꯎꯕ ꯇꯧꯕꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯂꯒ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯃꯤꯅꯝꯕ ꯄꯤꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯧꯔꯒꯅꯤ꯫ ꯐꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯞꯄ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯕ ꯎꯠꯀꯗꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯀꯟꯒꯦ ꯌꯥꯎꯅ ꯀꯟꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯅꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯀꯞꯂꯕꯁꯨ ꯄꯦꯊꯍꯟꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯑꯇꯣꯞꯄꯗ ꯆꯦꯟꯖꯈꯤꯕꯅꯤ, ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯏꯈꯤꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯂꯣꯟꯒꯨꯝꯅ ꯂꯩꯈꯤꯕ ꯑꯗꯨ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩꯁꯥ ꯈꯔ ꯐꯥꯎ꯫ ꯑꯩꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯃꯌꯥꯝꯁꯨ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯥꯡꯕ ꯇꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯅꯪꯕꯨ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯍꯥꯟꯅ ꯆꯦꯟꯈꯤꯒꯦ꯫ ꯃꯥ ꯈꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯤ ꯐꯥꯎꯕ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯈꯥꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯟꯃꯟꯕ꯭ꯔꯥ ꯀꯟꯃꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥ ꯇꯥꯕ ꯉꯝꯗꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯃꯥ ꯑꯩꯉꯣꯟꯗ ꯐꯣꯟꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯀꯔꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅꯣ ꯈꯪꯗꯦ, ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯜꯂꯝꯕ ꯑꯋꯥꯕꯈꯩꯗꯣ ꯈꯪꯌꯥꯡ ꯌꯥꯡꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯆꯤꯟ ꯄꯦꯟꯅꯁꯨ ꯆꯩꯊꯣꯛꯂꯨꯕꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ ꯅꯨꯡꯁꯤꯅꯔꯝꯕ ꯀꯧꯕꯅ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯔꯝꯆꯠ ꯑꯗꯨꯒ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯆꯩꯔꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯅꯨꯄꯥꯅ ꯃꯤꯔꯥꯏꯕꯤꯔꯝꯕ ꯍꯨꯟꯇꯣꯛꯂꯒ ꯊꯜꯂꯝꯕ ꯈꯛꯇꯅ ꯅꯨꯄꯤꯅ ꯑꯋꯥꯕ ꯁꯥꯔꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕ ꯃꯔꯤ ꯌꯧꯅꯅ ꯆꯦꯠꯁꯤꯟꯅꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯅ ꯃꯤꯔꯥꯏꯔꯝꯕꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯆꯩꯅꯥ ꯈꯥꯡꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯕꯔꯥ? ꯅꯨꯄꯤ ꯅꯈꯣꯏꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯑꯗꯨꯒꯨꯝꯅ ꯅꯨꯄꯥ ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯑꯩꯈꯣꯏꯁꯨ ꯈꯥꯡꯂꯤꯕꯅꯤ, ꯃꯩꯆꯥꯛ ꯈꯥꯡꯂꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤ ꯍꯥꯏꯗꯨꯅꯁꯨ ꯕꯗꯅꯥꯝ ꯄꯤꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯔꯅ ꯇꯧꯈ꯭ꯔꯕꯁꯨ ꯅꯨꯄꯥ ꯂꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯁꯨ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯀꯌꯥ ꯑꯣꯠꯂꯝꯂꯒ ꯃꯤꯔꯥꯏꯔꯒ ꯊꯝꯂꯝꯕ ꯑꯁꯤꯗꯒꯤ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯅꯁꯨ ꯔꯤꯚꯦꯟꯁ ꯂꯧꯅꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯈꯛꯇꯅꯁꯨ ꯂꯥꯟꯗꯦ, ꯅꯨꯄꯥ ꯈꯛꯇꯅꯁꯨ ꯂꯥꯟꯗꯦ, ꯑꯅꯤꯃꯛ ꯂꯣꯏꯅ ꯂꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯁꯨꯝꯅ ꯐꯣꯟ ꯇꯧꯔꯛꯄꯁꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯅꯛꯁꯤꯟꯅꯔꯛꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕꯅ ꯃꯥꯒꯤ ꯍꯥꯟꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯕꯗꯒꯤ ꯃꯥꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯔꯝꯒꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯦ, ꯍꯥꯟꯅꯗꯧꯅ ꯆꯝꯅ ꯑꯗꯨꯝ ꯁꯥꯕ ꯍꯧꯔꯛꯏ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯗꯣꯔꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯨꯒ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯁꯤꯅꯕ, ꯀꯔꯝ ꯍꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯗꯨꯅ ꯑꯗꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯀꯧꯕꯅ ꯑꯂꯣꯏꯅꯃꯛ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯅꯦꯁꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅ ꯅꯪꯅ ꯀꯔꯝ ꯍꯥꯏꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ꯫ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯈꯔ ꯌꯥꯝꯕꯅ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯧꯎꯡ ꯏꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯗꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯗꯤ ꯅꯠꯇꯕꯅ ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯒ ꯀꯣꯟꯅꯊꯪꯗ ꯃꯌꯨꯝ ꯄꯥꯟꯕ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯇꯝꯂꯛꯏ꯫ ꯑꯩꯅꯁꯨ ꯌꯥꯏꯅꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯂꯨꯍꯣꯡꯈ꯭ꯔꯦ, ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯧꯎꯡ ꯏꯟꯈ꯭ꯔꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯂꯩꯀꯥꯏꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦ ꯌꯥꯝꯅ ꯌꯥꯝꯃꯤ, ꯅꯨꯄꯥꯗꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯅꯩ, ꯑꯗꯨꯝꯅ ꯅꯨꯄꯤ ꯊꯤꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅ ꯄꯥꯈꯪꯅꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯂꯩꯕ ꯅꯠꯇꯕꯅ ꯑꯩꯁꯨ ꯊꯥꯖꯔꯨꯕꯅꯤ꯫ ꯐꯔꯦ, ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯌꯥꯝꯅ ꯍꯪꯂꯔꯣꯏꯒꯦ,
Nangga aiga nungsinarꯤꯉꯩꯗ nangna karamba tanjada nupa aduga nungsinaruribano haibasi ai khantharuba matamda yamnasu ngai aduga nangga aiga paw adum phaunaduna leirabadi aisu nupi atopa koinaba matam leiraroi haiduna mangonda hai manasu adugini aina tawraklibase aikhoigi ichanupi thokpa amasu yamna phai mabung mapaksu yamna phai madi aigumnasu tawroi nangga maga aina sinbirage haiduna phone tarakpani haiduna aingonda wari sarai ainasu yare nangi haktakta khigre nangnabu silakpa nupi khaise loina kire noigi mari matani bu hairadi ai amata lawzararoi haiduna asumna phauba ai mangonda hairabani machanupi sinbige haiduna paw phaunabadagi aisu hanadagi nusinaba kaubana mana khongpham ama soiruba aduna atai atopa nupa kana amatana mabu hanna phauba yingbidre tawbatabu mana nupa atopa amada cheluribadu magi ikai khumnaba ijat adudi aina hana lawkhrabana aisu wakhal muna khallaba matungda ima khoinasu aina leblakliba fireb asida yaraduna loksinbiro haibadagi mabu aigi nupi oina kona thangda amuk loksili aduga ma mathan khatanasu asomna haijarai ibanina yaumina khriba marupsing ado ai paisa singdo amata kaidana loina tungsinduna thammi nangna karigumba ibani paw phaunaba matamda thawraklabadi ai pige haiduna thambani nangsu sungthau tharakte ai supanba ikaibadagi pandre haujikti ibani thungnadawba leirabanina nangi nanakta loina puraga laklani asomnasu hairakhi aina paisa adugidi tokro yumda leiraga amu aigi nupasi pangi haiduna atopa nupada amu chenkhigadoribra haiduna hangi manasu ai hanakti adumna tawraroi hanana panglingaida tawrabasu haujikti singlabanina tawraroi haiduna khumlai aina nupina khoina singbase nupa aikhoigi tangkhai yauba natiye adumna khumgadabagi mahutta nangna haiba thabak khata tawjagani nangna yadaba thabak amata tawroi asumna khummo apangbi haiduna su hai asumna aisu mangonda phana yamna sauninglammabasu magi ijatpu ikai khumnabiba oina aina mabu loksinduna luhonglaga ibani haujimak yum panminare asini aigi punsida thokriba asengba thawdok angakpa kaya amasu thoklamgani adubu aigi wari asisu angakpa amagi manung chanbra haina khanduna mayamgi mafamda share tawjabani ngasigi oinadi matang asida loisinjarage loiba phauba tabiriba khwai khudingmakpu amukka hana ikongnona khurumjari।